Imes PAODAM yang tabiri basingbu ahan mamaktada binitana taram noksa bagloyana kurumjari. Hojik PAODAM asigi maroye pau pijari. Rashtriya Posan Magi Thoram ngasi Union Minister for Women and Child Development Smriti Zubin Irani na athoiba mitunglen oiduna pangthokre. Haukiba pung kunmari da Manipurda nauna COVID-19 positive oiba miyoi chani maudrani thoi thengnakre miyoi anina laicharasna laikidre. Armed Forces Special Powers Act 1958 के मतंगा खनाई नखरे लोइनना गांधी स्मृति अमसुंग दर्शन समिति की वाइस चेयरमैन ओइना हानगी यूनियन मिनिस्टर विजय गोयल बु चार्ज बुहनखरे होजिक मपुंगयो पालो बिरसे आजादी का अमृत महोत्सव पालन की सरू अमा ओइना चथरिबा राष्ट्रीय पोषण मा ngasi यूनियन मिनिस्टर फॉर वुमेन एंड चाइल्ड डेवलपमेंट स्मृति जुबिन इरानी ना अथवा मिथुंगलेन ओइना सरुक यादुना इम्फाल की सिटी कन्वेंशन सेंटर दा पांगथोक्रे ngasi gi tharamadu angawadi workers sing helpers sing amadi angawadi center sing da medicinal plants sing amadi nutri kit yenthokpana mapung oiba thoram oiki amadi anemia detection camp amasu pangthokki ngasi gi tharamadu union minister Smriti Irani na hai Prime Minister gi asan ba miyeng na ngasi di lamdam asigi maru oida nupi oibi singi thabak thoram kaya mai pakna pangthok pagaloyana kana ba kaya phangale amadi chathariba posan magi palan asina lamdam asibu laina tina chendaba masa mau phana thamba asangba nagarik ama ohenba ngamlagani haiki आज when we talk about holistic health we speak about the benefits of ujjwala, of drinking water, of toilets, because these are entities that together form the Poshan Abhiyan. Ladies and gentlemen, Poshan Abhiyan is not limited to the Women and Child Development Ministry alone. It is a partnership between 18 ministries of Government of India. And we come to you today as an appeal on behalf of those 18. Ngasigi tharamadu da Manipur Chief Minister N Birena Tharam mapugi warol pireduna hai BJP na lusingba sarkar lakpadagi ngasidi nupi oibi sing tangdu leitana yumda leiba ngamle tharamadu da MP Leisem Basna Zauba Education Minister S Rajan MLA Dr S Ranjan amadi makok thongba kaya su saru yakhi Minister moina udune pani meti village da leiba ahna manana thari imana na thari pan uduna do the Prime Minister of Inasu. Manamadu imagine nutrition essential wa urkada. Manamadu usgona asking guru mudu potunu service. City leadership on I quote Honorable Prime Minister Narendra Modi the legend. Mathang sahi gi angan basarukta pangthokadariba election gi poram yatnabagi damak National People's Party gi president oiriba Meghalaya gi Chief Minister Konrad Sangma ngasi Imphal da thunglakre mahana Imphal gi airport ta thunglakibada Deputy Chief Minister Y Joy Kumar Kaisamthong AC gi MLA Jayant Kumar amadi party gi maruoiba thodang loriba singna taramna okhibagaloyena Konrad Sangma na Paumi singi wahangi pakhumda lakadariba Manipur gi general election gi damak lusingba singa unaduna maruoiba wasing khanaduna election poram yatlagani haina phongdoklamki tungda classic grande da Paumi singa unabada lakliba lisingani kunithoi da pangthokadariba Manipur assembly election gi damak National People's Party gi mirep kuntra henbana election thengnagani haina NPP National President Konrad Sangma na phongdokre Makhatana mahakna hai lakadariba Manipur election si party asigi oina yamna maruoiba amani maramasna election gi damak NPP Manipur gi lusingba singa khananagani haiki. And the main purpose of me coming to Imphal, to Manipur, is in connection with organizing the party, especially keeping in mind the upcoming elections in 2022. This coming election in Manipur
is also a very, very important election for us. As of now, there are majority seats, which means 30 plus seats. We already have people who have shown interest to contest on the party ticket. The NPP will not be going for any pre-poll alliance. COVID laisa sandoraktuna positive case masing hengalakpa ngasi su leptri haukiba pung kunmari asida manipurda miyoi sani maudrani thoi nona COVID positive oiki miyoi anina laikhidre pungpham masida test tawkiba migi masingna lising ahum sani kumapani maramasna ngasigi COVID positive oibagi sang chada mapan dasmik ani yauki State asida apunba confirm COVID case masing lakh ama lising tara taruk sanipan maudra pan yaure laikhidabana lising ama sanipan sutna mapan sukre State asida active case ki masing lising ani nipan nifutare lairi ngasi miyoi sani tarani thoi naba phaduna discharge tawkhibadagi apunba recover tawkhibagi masing lakh ama lising tarani thoi chani nifum doi sukre Manipur gi recovery rate chada maudra taruk dasmik sino ani yaure Kakching district ta hokiba pung kunmari da miyoi nipu mari test tawbada miyoi mari COVID positive oiba thengnaki miyoi sing adu lenga ki COVID test tawphamda kuntaruk Jivan hospital da manga amadi Ima hospital da tarahumdoi test tawkhibani maduda lenga ki test tawphamda ama amadi Ima hospital da ahum positive oiramkhibani Malem pumbagi oina COVID positive oiba migi masing crore kunithoi lakh niputaret lising humdramathoi cham yankhai humdoi sukre masigi manungda miyoi lakh niputaruk lising kuntra humdoi sani tara terena laikhidre aduga miyoi crore kun lakh tara humdoi lising yankhai nithoi satret nipu nipana narambadagi pharakre COVID laisa sida malangi manungda positive case khwaidagi wangba lebak asi miyoi crore mari lakh tara terel lising nipu mathoi satruk maudra humdoi positive oiduna USA na hanbada lairi India na case crore ahum lakh kuntra nithoi lising nipan sahum kuntra thengaduna ani shubada amadi Brazil na case crore ani lakh mapal lising humdra mari chani panyankhai thengaduna ahum subada lairi India ge oinadi Maharashtra na case lakh humphumari lising maudra tra chani pa humdra ni thoi thengaduna positive case masing yamba ahanba state Kerala na case lakh nipum doi lising kuntra mari chatra subna mari thengaduna ani shuba amadi Karnataka na case masing lakh kumapal lising humpu cham kuntra mathoi thengaduna ahum suba positive case masing yamba state oina lairi Apunba Manipur kanbai imalop angkil na sinduna Armed Forces Special Powers Act 1958 ki matangda kananabagi thoram Invisible 9/11 ngasi All Manipur Students Union MSUG multipurpose hall da pangthokre commemorating 63rd anniversary of President of India giving assent to Armed Forces Special Powers Act 1958 ka mari leyana pangthokiba thoramaduda Khaidem Mani acting chairperson Manipur Human Rights Commission amadi Haubi Jam Salamba Maitai President All Manipur Students Union na chief guest amasung guest of honor oina saruk yaduna pangthokiba thoramaduga mari leyana Khangem Bam Anandi advisor uncle na Paumi Singh da phongdol aduna aspagi awang nongpok Bharata lalhouba namthanabagi namada thamjili adubu haujikti lalhoubagi mami samle nungti numit khudingi mi hatlamba sing iphamgi case ki matung tokre amadi aspa Manipur gi segment taretta lokthokra matung lengakna law and order phagale haina lauri adu oiragadi lemhoriba lokthoktriba si karigino haina hanglakpaga loyana lokthoktana leiriba jaga khara si Karamna tausige haina kananabagi tharamasi pangthokpani haina phongdorakhi COVID-19 na maram oiraga matam kuina mahimasing tamludraba Manipurda lairiba Jawahar Navodaya Vidyalay JNB school sing asi sarkar gi hukum gi matungina mahimasing tamba hongnaba khanghalakpagaloyana class hongnaba thorang toriba JNB Bisnupur amadi JNB Lokta ki phibam sing MCPR gi chairperson Phurai Lapam Manibabu Sharma na luchingba commission gi mihut kangbu amana yengsingkre Khongcha aduga mari leyana Manipurda lairiba Jawahar Navodaya Vidyalay singi awat apa sing menkhatnaba Bharat Sarkar gi Minister of Human Resource Development amadi Navodaya Samiti da Zerol thaduna takchingani haina MCPCR gi chairperson Phurai Lapam Manibabu Sharma na phongdokhi MCPRC gi member Chabubang
Anita Yang Zatkiba Yangsing Kongsa Duna, Ahan Boyna Bisnupuda Laiba Jawahar Navodaya Vidyalaya School Gi Pibam Singadu, School Asigi Principal Dr. Mahesh Kumar Amadi, Vice Principal Naurem Birengaloyana Yangsing Ki. Yangsing Kongsa Duda JNB Bisnupur Gi Maikai Dagi School da Awat Palairiba Warden, Multipurpose Hall Galoyana, Haujik Dining Hall Amakak Lairiba Sing Masing Hanbinaba Taksin Ki. Makhatana MCPCR ki kangbu aduna JNB Lokta ki pibam suyuntina Yangsing ki Yangsing Kongsa duda mapungoina matang kuina Rudraba JNB Bisnupur amadi Lokta ki classroom, latrine, toilet, drinking water facilities sing, dining hall, kitchen, playground sing bagi pibam sing kupna Yangsing bagaloyana oza sing atahoningba semjin sajilhaningba kaya du phongdokna ki. Makhatana school gi oja singna thamlakpa apamba kaya du mahakna Bharat Sarkar gi Ministry of Human Resource Development amadi Navodaya Samiti da Jarol Thaduna Thabo oina pangthoknaba taksingani haina Manipur Commission for Protection of Child Rights ki chairperson Phurailapam Manibabu Sharma na Makhatana haiki. Kaksing Municipal Council ki Ward number 10 gi Longmi Singda ngasi Ward asidagi social activist Moirangthem Pravina Har Urea ahongma mamalda phangankre. Kaksing Makhale Kaida Laiba Control Mantapta Pangthokiba Longmi Singda Har Urea Ahongma Mamalda Phanganba Duga Marilena Social Activist Moirangthem Pravina Phongdorakpada Iramda Manipurasi Yelongaidagi Lau Singu Tawduna Mipal Tangdaba Masana Masagi Pothok Puthokjaduna Nungayai Phana Hingjarakiba Lamdam Amani Adubu Hauzik Longmi Singna Matamatangi Oina Har Phangdabagi Awaba Kaya Mayoknari Masida Kaksing Ward number 10 gi manungda lairiba Longmi Singda har bag amamamta oirabasu phanganduna makhoigi awaba kharada oirabasu kohanabagidama senjal somjaduna department dagi har singa si lauthajaduna Longmi Singda phanganjabani. Masida mateng pangbirakiba agriculture department amadi marup mapang singbu thagatpa phongdokjari haiki. Lauba khoi farmer singbu adugi medik khoina matam dugi khoigi har urea sing phangdabagi awaba kaya ama mayong namana maram orakada har phangdabagi awaba kaya layum asida hana kayum makar su mateng pangsige tuna ina sena sungduna isamak sena sungduna har si aina loksa sarakanda khoigi Longmi Sing waraba Longmi Singda har bek amam ta su Longbu Singda pangsige tuna har se loksa Japan ki konung Tokyo da handata pangthokiba kunthani thoisuba Tokyo Olympic Games 2020 da India ki hockey team da saruk yakiba Manipur dagi sanaroi Sanglakpam Nilakanta Sharma amadi Hockey India ki President Gyanendra Ningombam anibu ngasi hockey thawalna harau taramna okre. Thawal Mela Ground da pangthokiba thoramadu da Hockey India ki President Gyanendra Ningombam Hockey Thawal ki President Konsham Michael Tokyo Olympian SS Nilkanta Sharma amadi Manipur Hockey ki board member P Bandanna mathangsina athoiba mitunglen thorammapu amadi akhanaba mitunglen sing oina saruk yaki. Athoiba mitunglen gi warolda Gyanendra Ningombam na hai hockey masana si Manipur gi lehau ga yamna chunaba masana amani aikhoi gi ipai pu singa thambiramba masana singa hockey ga yamna mari leinai amadi manai maram asina masana sida tungi yumbiran oirakadoriba masana sibu pamjaba singbu pungning thogot piba amadi sogot piduna iramda masigi mai puraknaba honabiba mathau tai haiki. Mission Blind School Haikak Pokpibu Lengakna Lausin Bibagidamag Harau Nungaiba Phongdokpo ina ngasi school asigi teaching amadi non teaching staff singna school asigi campus da lamtu sengdokre hairi Thoramaduga Marilena School asibu lengakna full-fledged residential special school amo oina conversion tawbirakpagidama school asigi principal teaching amadi non teaching staff singna chief minister Nongthombam Biren amadi Manipur lengakpu thagatpa phongdokki. School asigi principal K Pareng Komna phongdorakpada school asi lisingani ahumgi February tang ahumda hodokibani matamadudagi hauraga lisingani 13 pan phauba si school asigi teaching amadi non teaching staff singna paisa amata phangdana yamna wana school asida leiriba mid udraba mahairoi singi chana thaknaba hotnaba amadi makhal makhagi mahai tambiduna lakpani Church Sing Assam Rifles Lions Club tongan ba NGO sing amadi lanai mioi kayana mateng hek mateng pangbiduna school asi salairakpani laibak phabadagi lisingai 19 March 19 da Chief Minister N Biren Social Welfare Minister amadi Social Welfare Department anungsibibadagi grant in at school lama ohenbiduna lamsam grant oina sahi amada lupa lakh 10 piba haurakki masidagi school asigi staff singda awamal khara
पीबगा लोयना स्कूल असिदा लैबा माइरोइसिंगी चाना थक्नबा सिनबदा मतेंग ओइरखी लाइबक फाबदी चीफ मिनिस्टर बीरेन ममांग थाजबा पीबीरखीबा मतुंग इना सही असिगी ऑगस्ट 3 मिशन ब्लाइंड स्कूल हेकक पोक्पी असिबु लेंगा की मपुंग फाबा स्कूल अमा ओइना लौसिन बिरखीबनी ngasi teaching amadi non teaching staff singda anouba mangala ma pibiri masigi damal chief minister biren amadi mari leina ba punawangpu thagachari haina su phongdorakki CM mahakna shoidana noi school do aina lokhat pigdabani aina full fledged pigni hai ki ba wahi gi matung ina 2021 gi august date 7 da sumana mahakna puthok piraga mahakna lokhat pire ina khangdana wad lera pusingse hojikti anoba punsi anoba mangala mukpi mangal pibire habisi ayakna mayang mafamda amasum ay honorable CM Shri Biren mahak mafamda ay haraw khondobsari Technopal district ki manung chana lairiba licensing kangsangda Ministry of Donor ki makhada paikhaliba water supply scheme asi mapung phana loidana sangha biganu haina media da phongdokhibabu Manipur lenga ki CM N Birena tabiduna ngarang sakpi karongda pangthokpa go to hills thoramda sangha ba yahan bikhidaba adugidama licensing maipo napuya yinglam LMNY amadi maipo Soccer Youth Development Organization MSYDO gi maikai dagi miyangi wakat tabi bagidama thagatpa phongdorakli Amarom dangasi LMNY amasung MSYDO gi thomi singna paumi kangbu amagaloyana Ministry of Donor gi makhada licensing kangsangda semgat sagaliba water supply scheme asna ising pibada yawgadoriba khul singi manungda ama oiriba licensing maipo khulgi sing mathakta saba loire haiduna thamlamlaba water reservoir ama yengminaki tungda hana khulasi gi loktagi puraktuna sinaba ising thampham oiriba NGNREGS ki makhada saba ising thampham water reservoir da pipe anouba khara tingba horakhiba mafam amasu yengminaki khongsat adugi matangda licensing maipau naupia yinlam LMNY gi president CIS Tepun na phongdorakpada licensing kangsangda semgat sagaliba water suppliers na khulasiga khun thangnana lairiba khul 13 romda thaknaba phabaising pigadoriba sida khul kharada pipeline tingduna ising phangbasu yaunarambadi yare adubu licensing maipau khulgi oinadi khulasi phauduna topa khulsingda ising pukre laibak thiribadi khulasi oina ising pinaba khulgi sing mathakta sabiramba ising thamnaba water reservoir asi quality maintain tawdabana kaibasu hore masigi dus mathakta licensing kangsangi water supply dagi ising pirakadaba pipeline su amata tingbirakdaduna Kang khathang taduna lairi Manipur lenga ki mapi mapa oiriba CM na miyeng sangbiduna sumaran khangdok piduna DC Technopal yauba inquiry committee ama sembiu amadi spot inquiry tohanbiu amasung asumba du puthopiduna licensing maipo gi khunja singsu thaknaba phabai sing phanganaba sinbiu haina CM gi pukning singsilakki the hojiki inauguration tawkhiduna thamkhiba project se ekoi concern DC yauna ekoi gi CM side na ekoi gi ipa oibireba pabung sina lalaga squad inquiry tawbiraga licensing kangsangdagi hauna maipo licensing maipo sifawgi pipeline se hojik phabo yodna lairiba se inquiry tawbiu aduga thangnariba khunsidadi thaglam bayai phanglam bayai adubu khunsi gi makta oinadi tingisi da ising murik ama tadri tingisi nasu donor gi makhada sakhiba tingisi nasu sakhi oribini MSYODO gi president D Moni Farm na phongdorakpada media khutangda licensing kangsangda sagaliba water supply scheme asi phajana loisilaba tungda sangabiu haina phongdokhiba duda politics ki khut yawbo oina ngarang pangthokiba go to hills mission gi thoramda CM na phongdokhiba du laibak thibani tasengnama ekhoida kanagumba amatana insinba leite licensing maipo khulgi khunja sing nasu licensing kangsangi water supply gi sing thakpa phanganaba sinbiraga sangabiu haijaba khaktani haina phongdorakhi BJP Mahila Morcha Thobal District na sinduna District Executive Meeting amangasi Khongjomda leba BJP Thobal District office ta pangthokre lakadariba Manipur Vidhan Sabha mikhali singani kunithoi da Thobal District manung da leba kendra taruk makta BJP gi mirep sing mai pahan gadage haiba hiramda pangthokiba tharamadudha athoiba mitunglengi warolda wangjeng tentha kendra gi MLA Paunam Brojena hai BJP gi mapangang kalan bahaibasi aikhoi punamaki tangai phadrabai thodang oiminasi lamdam asigi problem kaya nupi singna thongna leina mayok naduna
Waroisin Purakhiba Ngakani Haina, Mahila Morcha Singi Thongna Lingjenbu Thagatpa Phongdokhi. Thobal District ki BJP Mahila Morcha na atai district singdagi thongna kathokpa amadi mathau pangthokpada henaba honasi. Aikhoina BJP da yaroglibasi leibaki oina karigumba khara tawramlage haina khalaga yawbani. Haujiki CM Birena Lusingliba state ki BJP gi lenga asina miyangi dama pangtholiba chakhot thaurangi thabak kaya asina lengdraba khudamni aikhoina BJP party asibu mapang kalhanba tai haiki. Manipur ki Chief Minister N. Birena Lokolakpa Chakhot Thaurangi Oina Jiri Bamdagi Imphal Phawa Chaliba National Highway number 37 gi lambi asi double lane onthokpagi land compensation asi lengana hoji chanariba lamgi mamalda pibinaba haina ngasi Ayuk Jiri News Network ki conference hall da pangthokiba pawgi mifamada the National Highway 37 Road Expansion Affected Land Owners Association Jiri Bam 2021 ki President M. Harikumar Singhana phongdokre Mahana Makhatana Haikibada Manipur ki Chief Minister N. Birena Jiri to Imphal gi lambi National Highway number 37 lambi asigi compensation punamak piragani haina lauthok pirakpa sibusu thagatsai adubu National Highway number 37 gi lambi gi nak yata lairiba singi khanbiraga makhoi gi hingnaba lam oina lairabasu ngamnaba compensation asi hojik chanariba lamgi mamal yenglaga chauna pibinaba haijari haiki loyana hojik lengana pini haina lepnariba mamal asi market price tagi saruk tara hanthana pigani hairibasi miyamgi yengbiduna rate asi khara wangkhatlaga pibiu amadi dak chitha pairiba sahi kuntra hena lejarakliba miyoi singisu yengbiraga pibinaba mari lenabagi puning chingsinjari haina phongdokhi Father of the Nation Mahatma Gandhi gi Martyrdom gi Gandhi Smriti New Delhi da pangthokpa tharamada Gandhi Smriti amasung Darshan Samiti gi Vice Chairman oina Hanagi Union Minister Oiramba Vijay Goyal na charge lawkre tharamadu da wangangbada Vijay Goyal na haikibada mahakpu GSDS ki Vice Chairman oina Prime Minister Narendra Modi na thajaba thambiduna daita sinabire Mahatma Gandhi na tambiramba punsigi pandam chakhanaba hotnabada Akhak palaitana thabak tawgani lebak asigi imung khudimakta Mahatma Gandhi gi paujel mathau tai haiba khangangani Gandhi ji na mangjaramba manglan Swasta Digital India construction of toilet na singba kaya PM Modi na thabak taw onthokli haiki Gujarat ke Chief Minister Vijay Rupani ngasi pham thadokre BJP na lengak pa state singi CM singa tha taruki manung pham thadokkhibagi manungda Vijay Rupani na marishubo oire Mathang Chahida Prime Minister Narendra Modi gi home state Gujarat ki mikhal pangthokadaba chahi ama walingagi mangoinana Vijay Rupani pham thadolibani July thada Karnataka gi Chief Minister BS Yedurappa pham thadokhi Uttarakhand gi Chief Minister Tiraj Singh Rawat pham thadokhi maki mamangda oiramba Trivendra Rawat chu party na force da pham thadohankibani hairi Britain gi Queen Elizabeth na haikibada lisingani amagi September 13 da United States da terrorist singi attack ta lekhidraba singi damakta prayer da ningsingli US President Joe Biden da thaba message amada Queen Elizabeth na haikibada mahagi imung manung amadi mahagi lebana attack aduda lekhidraba singbu ningsingduna lei lisingani tarada mahana World Trade Center da visit tawkhiba du ningsingduna leiragani lisingani amagi September 13 da Al Qaeda ga samnaduna thabak tawba terrorist Taramapana commercial airplane mari hijack toraga New York te laiba World Trade Center gi Twin Tower da suicide attack sathakibani attack aduda miyoi lisingani chamapan humdra tret hatkibani Sanabagi pauda Social Workers Youth Club More Premnagar Lekaina Sinduna Fast Mongyamba League 2021 Moregi Sunrise Youth Club ki playground da haudokre haudokpagi tharamda Lukhosai Joe S Chairman ADC Sandel M Thoiba President SWYC KBS Mainam BP Tamil Sangam RK Murthy General Secretary SRYC A Lalit President SDYC TS Ibungo President CWC Amadi L Loya President Harsh Singh Sarukyaki Tim Tarunga Sarukya Sathariba League asigi ahanba matchta Pauna team amadi British team anina sanaki World number 1 Novak Djokovic US Open ki final changkre Djokovic na semi final da German gi Alexander Zverev Mari Taruk Taruk Ani Taruk Mari Mari Taruk Taruk Ani da maithiba piduna US Open ki final changkibani hayeng nomaijin numi ki final da Djokovic na Russia gi Daniel Medvedev ga thengnaragani Daniel
Medvedev semi-final da Canada gi Felix Auger Aliassiami bu maithiba piduna final changlakibani hayeng gi final asida Djokovic na magi thawai haksang pumba lejabi thaduna sanagani hayeng gi match asina magi tennis career gi aroiba amagum sanagani haiki Hojara Maria Pamukana Pijari Rashtriya Posal Magi Thoram ngasi Union Minister for Women and Child Development Smriti Jubin Irani na athoiba mitunglen oiduna pangthokre Haukiba pung kunmari da Manipurda nauna COVID-19 positive oiba mioi chani maudrani thoi thengnakre mioi anina laicharasna laikidre Armed Forces Special Powers Act 1958 ke matangda khanainakre Loinana Gandhi Smriti amasung Darshan Samiti gi Vice Chairman oina hanagi Union Minister Vijay Goyal bu charge buhankre Ngasigidi paudam pijaba matang solution jare miyeng tabiri basing bu amukahna kurumjari